IM na Kangpokpida akoijam nonganba hatkibagi case yuna lengana laptoptrabadi NIA na case amagi investigation naitom sathaba ngamde hairakli ngasidagi na sai ahumlongi mamangda NSN IM gi marueba kedar kharana mihathina hatulaga thamlambadagi February 12 English ngani ga kunga homdoida Kangpokpi PS ka suknatagi kilometer ahumlom tamak lamnariba sangawung khulgi mafam amada sina phangkiba Kokaithel konjeng lekai digi akoijam nonganba mihat ki case manipulenga na NIA da investigation sa tharabina ba haijakrabus haujuk phawbada agency sina case asil laushinduna investigation sa thabidri hairaduna High Court of Manipur file torakpa petition amagi wail sa tharakpada NIA ge maikai degidi case ama makoina investigation tawba natragana tawdaba haibasi central government na lepkadabane amasum NIA ge maikai degidi naitom warep lawbu ngamdi haiba wapam phongdorakli petition asi laikhidrabagi apokpi akoijam santi bala sai hundraga nipan mapuroiba laikhidrabe AK Langam Manipulenga ki hanagi minister na petitioner oiduna Union of India ki mutsinba Ministry of Home Affairs ki Home Secretary Manipulenga ki Commissioner Home amasum NIA ki New Delhi ki Lodi Road ki CGO complex taliba Director General bu respondent sing ohelaga file torokhibani laikhidrabagi apokpi na petition asi September mari English ngani ga kunga mari da file torokpadigi High Court of Manipur da WPC number 631 of 2024 oina lokhatuna haujuk power masigi wail chatharakibani haujuk phawgi oina khwaidigi ikon kona tha asigi tarada petition asi Justice A Guneshwar gi bench na lokholakpada petitioner gi maikei da senior counsel khaidem mani na leplaga makpu counsel mai haubam Rakesh na assist tokhi aduga Union of India gi mutsinba MHA gi secretary amasum NIA gi maikei dana counsel pamsui na leplaga Manipulenga ki petition commissioner home gi counsel na government advocate as Niranjana lepki namirasida kona sathakiba petition asigi makhata ba wayel gi matungina pikhibalamai ani panba order da petitioner oiri bsi laikhidrabi gi apokpi ne masu mahang wakalakli bsi laikhidraba masa nupa gi case asi NIA na investigation sathanbiyu haibsini masiga mari leina Manipulenga ki commissioner home na March taragani pan English ngani ga kun homdoida Ministry of Home Affairs ki special secretary internal security da aiba chirol ama piduna case asigi investigation NIA da sathabina ba haijakiba leiri haiba wafam kotna na hongna ningsingki adumaina ma petition asigi respondent number 2 oiriba Manipulenga ki commissioner hongi maikeda lepa government advocate nadi state government ki maikedi gidi mangjona case asi NIA da investigation sathabina ba MHA da haijakri haiba wafam court muhana submit torki Adobe Union of India ki mutsinba MLA ki secretary amasum NIA ki director general ki mutsinuna lepkiba council nadi petition asiga mari leina NIA ki maikedi ki court asida affidavit in opposition ama NIA Act 2008 ki section 8 ki matungina file tokre loina case asi NIA na investigation sathabada matik sabra natragana sadabra haibadudi central government na lepkadabane amasum NIA gi maikedi gi case asi agency asina paiba paidabagi matangda naitom warep lawningai leiti haidi wafam asi petition asi gi apanba respondent ahungi manungda yauriba respondent number 1 amasum 3 gi maikedi lepa council na court phongdok padana tana petition asi gi mari lendana central government gi maikedi gi affidavit file tawrak 3 haiki Council asigi submission taraba matungda court ki maikedi gisu petition asigi matangna warep lawbada Ministry of Home Affairs ki miyeng mari leinai haibadigi MHA gi secretary amasum NIA gi director general gi maikedi lepa council na central government gi maikedi gi petition asiga mari leinana counter affidavit file toraklaba wail anigi matam pibinaba court prayer tokhi council gi prayer asibu court nasu ayaba piraduna counter affidavit oina Ministry of Home Affairs ki secretary gi maikedi petition asiga mari leinana pakhum pirakna bakhanki petition asigi makata ba wail tha asigi kuntrada amuhana sathanaba lepki panmayabadi thagdo asigi matangna Kangpokpi PS na case FIR number 8 close to 2023 register tawdun lokhrabani adubu case asigi maru oiba accusing phabaga loinana makhoigi mathakta investigation sathabaga trial court charge sheet file torakpa ngamdribani
फिबम असिदगी पिटिशन असिगी पिटिशनर मणिपुर ह्यूमन राइट कमीशन फाउबा वखतपदगी मे 3 इंग्लिशिंग अनिगा कुनगा मरी कमीशन पिटिशनर असिना मथौ तारबदी एनआईए दा हाइजबगी लिबर्टी फाउबा पिरखरबने हरि अदुमैनमक मणिपुर लेंगाकी मैकेदिगी सु एनआईए दा अइब सिरोल पीदुना हाइजरब फाउबदा थौदो असिगी केस हौजु फाउबदा एनआईए ना लौसिनदुना इन्वेस्टिगेशन चथौ हाइब यादना लैरक्लिबनी जेनिम्स की कॉन्ट्रैक्ट स्टाफ नर्सिंग की सेल खोंगटपगी केस का मरी लेना मियोय मरी फारे लुपा लाख 30 रिकवर तौरी पुलिस कंट्रोल रूम नंगरा नुमिदांग पुंग 13 हेलब मतुंग थौलखिबा सिरोल अमदा जेनिम्स की कॉन्ट्रैक्ट स्टाफ नर्सिंग की सेल खोंगटपगा मरी लेना पोरमपाट पुलिस स्टेशन लौखटप केस मियोय मरी नहन फारे मसु मखोयदगी मोबाइल फोन 3 पिस्तौल अमा मसुम सेल ओइना लुपा लाख 30 रिकवर तौरी हरि सेल असिगी मतुंगिना फारबा मियोय सिंगदी मालोम तोली याय ममांग लेकायदगी खोशनाम रोजर से कुनगा मपन लेकायसिगी खोशनाम बायरन से कुनगा हुमदोय संगांगै मखा लेकायदगी सिनाम उमाकान से निफुग हुमदोय अमसुम लमोय खुंगनांग खुंगमय लेकायदगी आरके हेरामोट से निफुग मंगान हेरि सियोलसिना मखा तना हाय फारबा मियोय सिंगसिना केसीपी तैबंगानबिगी मियंग मखा यामलब सेनफम सिंगसी जेनिम्स की कॉन्ट्रैक्ट स्टाफ सिंगदगी खोंगटलंबनी अमसुम ललहुलुप असिदा ट्रांसपोर्ट तौरंबनी हायरि ऑफिस महिसंग बंदे मातरम कंपलसरी सकनविगी मयोक्त नागा स्टूडेंट फेडरेशन मियाम की रैली पांथोकदौरी मिनिस्ट्री ऑफ होम अफेयर्स सही सिगी जनवरी 19 पीबा डायरेक्शन की मतुइन लेंगा की लोइसंग थौरमसिंग अमसुम महिसंग बंदे मातरम बु कंपलसरी सकननब खंगलकपबु यानिंगदब फोंदोकलदुना नागा स्टूडेंट फेडरेशन NSF na tha sigi taraga tarukta Kohima da miyam gi asub rally ama pangtholagani haina lakthokri rally asigi matangda NSF ki president M Herang amasum general secretary Kenilo Kenna thokpa notification amada home ministry ki direction asi naga homeland gi damakta di haksin ba thawong ni hairaduna bande mataram bu compulsory oina saganana bu honarakpagi mayokta rally asina yaning da ba phongdokani haidi maram asina NSF का खुसमनना संगसिमिनरकपा अमसुम असिगी मखादा नागा होमलैंड लैबा बॉडीसिंगना नमिद असिदा मखोय मखोगी मफमसिंगदसु पीसफुल डेमोन्स्ट्रेशन असि पांथोकदबनि हाइदि अमसुम NSF की खोंथांग असिबु आउ स्टूडेंट कॉन्फ्रेंस AAS की नसु सगोलकपगा लोइनना बंदे मातरमबु कंपलसरी ओइना मैसंगसिंगदा सकननबा डायरेक्शन असि थबकतो ऑनथोकपा यारो हेनसु फोंदोखरे Saukhat Taurang Umangi lam square kilometer mapan sizina thokri Forest Department ki makhada leibu Umangi lam square kilometer lising taraga tareka samriga taraga nipan ki manungda square kilometer mapan lom kum English ngani ga kunga mga kunga tarukta tungan masakhat Taurang ki project singi damag diversion tawbuda ayaba pikri hari official oiba pauna hai Manipur apunba Umangi lam masigi manungda square kilometer लिसिंग अमगा मौद्रागा 0.699 ना रिजर्व फॉरेस्ट की लमनी स्क्वायर किलोमीटर लिसिंग अमगा सनी पानगा मौद्रागा 0.794 ना रिजर्व फॉरेस्ट ओहननावा प्रपोज तौरिबु उमंग शरुनी स्क्वायर किलोमीटर लिसिंग अनिगा सनी पानगा कुंथ्रागा मंगागा 0.618 ना प्रोजेक्टेड फॉरेस्ट स्क्वायर किलोमीटर सनी पानगा कुंथ्रागुमदगा 0.706 ना प्रोटेक्टेड एरिया नेटवर्क अमसुम स्क्वायर किलोमीटर लिसिंग मपनगा सत्रेका हुफुगा त्रेका 0.183 ना अनक्लास फॉरेस्ट की लमनी मसिगी मथकता लनाई मियोइना उ थादुना सेमगसबा उमंगी लम स्क्वायर किलोमीटर 0.140728 अमसुम लाइगी उमंगना सिंगबा सेक्रेट ग्रोव्स स्क्वायर किलोमीटर 1.392 यावरी हाइरिबो उमंगी लम सिंगसिगी मनुंगदगी कुम इंग्लिश ngani ga kunga manga kunga taruk khaktada umangi lam square kilometer mapalomasi tuan lambi thong semba amasum telecommunication expansion amasum educational infrastructure sing semga sagatpegi hiramda sizinaba forest conservation act 1960 ki makada diversion tokri umangi lam sakot thaurangi hiramda sizinanabagi damak ayaba pibi nabagi damak pukhalakhiba proposal singi marakta proposal taraga mangana stage 1 clearance pikre amasum proposal kungani pan stage 2 clearance pirakri Manipur ga mari lainaba authority na stage 1 clearance pirakraba proposal taraga mangagi apunba umangi lamasi hectare samriga aniga 0.2956 ni
Stage 2 gi clearance phangkraba project proposal kunga nipan gi apun balam asina hectare Songaga hundraga point 4946 ni umangi lamka hena pak songna sakot thaurangda diversion tawkhibasingi manungda National Highway 202 gi lane ani gi lambi on khatnava yengpokpi Nagaland lambi pakthoknava lam hectare maudraga nipan NH 102A gi Sangsak Technopal Road Phase 3 pakthoknava lam hectare 97.471 project asigi Phase 2 gi project ki damak lam hectare 96.014 yauri masigi mathakta border pillar number 81 dagi 85 fawgi fencing khanaba lam hectare 44.93 Sangsak Technopal Road Phase 4 gi hectare 89.915 lambi asigi Phase 5 gi hectare 47.795 Phase 6 ki hectare 79.503 Phase 7 ki hectare 73.55 Phase 8 ki hectare 66.323 yauri masida natana National Highway 202 gi Laikot gi Fins Corner Power Pakthok Pagilam hectare maudraga nipan Rengpang gi Tamenglong Khau gi double circuit tower yungnabagi hectare 56.833 Technopal district ki Khemdo gi Phaisanjang Phau gi lambi sembagi hectare 99.939 yauri Assam ki accident mari siri tarasukli Assam ki Karbi Anglong district ta ngarang bus ama lambi nakal da hobu upambi ama da thomjin badagi miyoi mari sikibaga loina atopa tarana sokla haina official singna phongdokri senior official amana phongdokpagi matuina thawdo du nahan ayu angan mada Karbi Anglong district ki Bakajan police station ki manung sina leiba Lakhi Zayan thokibani magnaiki driver na control ngamhauda badagi bus adu lambi dagi haidokraba upambi amada thomjin maduda miyoi mari khudakta sikhi amasum atopa tarana sokhi laikidraba sing adugi manungda bus adugi driver su yauri hena phongdokladuna magnaiki asokpa singdo hospital amada pukathre bus adu Central Assam gi Morigao district ki Moirabari dagi Nagaland gi Dimapur tamna sakhibani haina su magna makhatana su phongdokli NSNIM da Koki group sing maral siri bu karigino Koki Kangluk ki mi ani halamba adu bu NSNIM da maral siri duna Koki NP Manipur Kohor amasung Committee on Tribal Unity Kotu yauna Koki Civil Society group sing na pungni fugani pangi matam thari basida Naga People's Organization NPO Senapati na anga ko phongtokli NPO gi sirolamada Koki loop sing aduna kari karamba evidence laibidage Koki gi mi ani halamba adu da Tangkhul Kangluk amasung NSNIM maral siri bano hainangli masakang da bamiyoy sing mi ani halambagi thawdo adu yaning di amasum nungaitaba phawi adubo hingsa gi thawong sa thaba amasum verify tawdana maral siba sina hanadigi sensitive oiba phibam asi chakthoraktuna lamdam asigi santi da akaiba pi boina thokani mamang Naga Kanglupna misam sing soktana ba masum santi lehnana ba tension leiba yabadagi lapna leikhiba thawdok sing Koki Kanglupna khangjinggadabani haidi adugumba thawdo adugi manungdagi ereng Naga khulda Koki mi phatta kharana waiting shed ama thugairaga nungda Koki lena masu stay away Naga haiba communal slogan tharamba panbiyai KNFP gi commander ni haiba Tigers Allies Thangboy Khibgen khulgi chairman da ki halakpa maso maki cadre singna ereng Naga khulda attack sathagani hain ki hanbigi audio clip viral okibasu laikri hari atopa thawdo amada Koki singi Longwiram da hiyum ama mai tharamba dus yamna aruba thawdoni hairaduna madugi matamadu Koki Civil Society Organization amatana songthorakhiba laikidi hari thawdok sing aduda NPO na mafam sing aduda sattuna thawdok makhata na thokdana ba Naga Kangluk ki miyoi singda themjinki ke songlungi thawdok ta United Naga Council UNC na kudakta daita lawduna makhata na irang thon khidi hari Litan area da hauzik oidiba communal gi tension si February 3 ki numidang da Stalin kauba tangkhul naha ama phurakpagi thokibani victim adu kadai phawbu sokki haina social media ra thadoknarakhiba video clip sing da uphangi numinadu da victim aduna amambada torchlight soiduna kapsinbagi da aduk tamthina phugadra haibasi hangningi hairi tongan ma source sing dagi phangba pawge matungina karigumba Koki gi maike digi wafam adu neglect tawramdrabadi santi oina worrishin puraklama yabani hairi wafam khara nakal ani gi point khara manaba lairagasu serol singda nakal ani na contradict oipa wafam kya yauri
नुमित अदुदु थोकिबा थाउदो अदुगी पाव सारै खोंखुलगी सिपता नकल अनिमकना पीखी हैबदु सुमी अदुबु मतम अदुदा थेंबना नोंगालगा खन्ननबा यानकी अदुबु मथंगी नुमिकी नुंथिल पुंग अनिरोम ताबा फावबा सारै खोंगी सिपना करिगुंबा पाव अमत फावरक्तना तुमिन्ना लैसिनकी हैदि कांगलुप सिंगना गाकना सनरिबा कस्टमरी प्रैक्टिस की मतुंगिना थाउदो अमदा हाक्थिंगना सिनरिबा पार्टी अदुना विक्टिम गी माइकेदे सत्तुना यासिनबा पुरकनाबा होनाफम थोकनी अदुबु सारै खोंगी सिपना विक्टिम गी माइकेदगी माकी मयुमदा लाकद्रा हाइना ngaibani hairibadu customary gi norm sing thugaibani haibadu mayek singli sip adugi mawong matau amasum thawong aduna wathok hena thukanduna misam kya victim oire amasum litan area ra thukiba thagdok sing adugi dait punama sarai khongi sipna pugadabani hari Sina kaithil khulgi khunja mana labukte satpa matamda khulai paiba kukila labusingna phaduna पुखिबगी रिपोर्ट अमसु लैरि मसिगुम तमथिबा अमसुम आइन यादव थबकसिं कुकी कांगलुकी मियोइसिन हंजिन हंजिन चथरिबसिगी मरुमदा करि लेबिगी हाइनसु एनपीओ नहंगली US Israel Iran war India gi LPG पुब जहाज अनि स्टेट ऑफ हॉर्मुज लांथोरखरि Iran gi याब फंगलबा मतुंगदा India gi LPG पुब जहाज अनि शिबालिक अमसुम नंद देवी लान सोलबा स्टेट ऑफ हॉर्मुज तिगी टिक कायदन लांथोरखरि मखाताना थाव अमसुम LPG पुब जहाज खरसु लांथोंनबगी दमक सेमसाखरि इंडिया गवर्नमेंट की सोर्स अमगी मतुंगिना LPG मेट्रिक टन लिसिंग निफुगतरु पुबंगamba शिबालिक अमसुम नंद देवी हाइरिबा LPG बेसियल असि इंडियन नेवीना स्कोट तौदुना सफगदबा मफम तमना लांथोरखरि जहाज अनि असि नुमित निनी की मतुंगदा मुंबई नत्रगना कनाडा दा थुंगलरगनि हाइनसु पावन मखातारि US अमसुम इजराइल इरान लंदाख्रबा मतुंगदा पर्शियन गफ लमदमदगी थाव पुथोकनबगी अमत ngairaba isingi lambi asi Iran thingjinkibaga loinana थाव अमदि LPG गैस पुब जहाज मता स्टेट ऑफ हॉर्मुज असि लांथोकप ngamdana लाखिबनि अदुबु इरान गा अफबा मदि लैनरिबा चाइना गी थाव पुब जहाज खरदि लान गी असोबु साइथेंग नंगलिबि इसिंगी lambi asida सरोकसिन तौरखिबनि इंडिया गी ओइनसु इरान गवर्नमेंट का वरि सानरबा मतुंगदा लैबा असि थाव अमदि गैस पुब जहाज खरा लानबा याबगी याबा फंखिबनि मसिगी मतुंगिना अहानबो ओइना LPG टैंकर जहाज अनि असि असो एंगाम याउदना लांथोरप ngamखिबनि हाइरि